Bengali ngambugidama Kolkata University gi Mahiroi Phukre hairi West Bengal gi Sildaha Market gi dukan phamba singi mioi khutpu amana Kolkata University gi Mahiroi khara phurakre amasung makoibu Bangladeshi ni haina kaurakre hairi Yum sakaisagi numidangda thokiba thodo adu University adugi Keranical Hostel da leiba Mahiroi amana mobile gi macha khara leinaba market aduda chatkibada thokibane Mamal ngana bada Hindi lonba lalonba singi manungdagi amaga Mahiroi aduga mari yanaki dukan phamba mioi aduna mahapu tathina tauki amasung mabu Bangladeshi amani haina kauki masigi matung kaichel aduda Mahiroi singi khutpu ama laki amasung thodo adugi matangda dukan phamba sing aduga yanaki madudagi dukan phamba sing aduna maya thoba khulai sing amasung saina Mahiroi sing adubu purake maduda Mahiroi kyamram soki asokpa Mahiroi sing adu anakpa hostel da pukhatki Police da wakan ama register tawkre amasung hojik pawbada mioi ani phagatkhre Sildaha market adu matam kuinadagi outsider singi makol ama oina khangnarakre makoina Bengali port leiba singbu tatina tawi makoi Hindi ngangba mioi singni haina pawasina phongdorokle Nong kana subadagi Ccpur gi Lmbi sing Turel gumna ising chenkre haire Ngarang nungthil amadi numidangda nong kana sukhibana maram oiraga Ccpur district ki mafam kayadasu Lmbi sing isingna thumjin kibadagi miyamna Lmbi chathok chasinda yamna chauna khudong chadaba mayoknakre Ccpur gi tuibong amadi Marbeng gi area da Lmbi da Turel gumna ising chenki ngarang numidang pung 3 minute 45 rom taba matamda tuibong da motorcycle tongduna lakpa mioi ani drain amada tasin khibaga loinana meter samarom ising ireina chenthakibadagi sining sita hingawre hairi mioi ani adu khunja singna khudakta kan khibaga loinana hojik Ccpur district hospital da laikanari mioi ani adugi sabsaba hojik phawgi oina masak maming khamba ngamdre hairi Japan India gi damak sauna sagolakre hairi America na India da tarif sada yangkai thamjilakpadagi leibak asida job lak kaya mangba yabagi akiba sauna leringai serak asida Japan na India gi damak sauna sagolakpaga loinana leblakre hairi Lakliba August 18 dagina 38 fawba Japan na sitkadariba Narendra Modi ki khongchat asigi manung sanna Japan na India da billion dollar 68 longgi yamlaba senfam invest taroklagani hairi Gwaltabigi Achumba wild phangnaba paumisingna August 18 da Khongjng changsingadawri Gwaltabi thoduki Achumba wild phangnaba paumisingna lakliba August 18 nomaijing numitta Khongjng changsilagani Khongjng asida paumising amadi leibak miyamgi yaifanaba matam suppada hona biriba CSO singna sagat pidana saruk yabiu haina All Manipur Working Journalist Union amzugi General Secretary Khwairakpa Naumana khuyek pidana thadrakpa Cherol amana haire Cherol asina hai Satliba sahi 2025 ki May kunda Ukhrul district ta pangthokpa mangarak suba Sirolili festival ge hawdokpa tharong gi pawloba chaluba paumising gi teamda Central Force na Gwaltabigi mafam kharada paumising na tongba Manipur State Road Transport MST gi bus ta iriba Manipur State Road Transport haina thariba waising mutatlu haibaga loinana paumising na mathau tawba chatpada apanba kaya thuan kiba thodo adugi Achumba wild pu haidana paumising na ngasi pawba lepdana Khongjng chatre thokiba thodo adugi matangda thiganaba Manipur lengaki Chief Secretary na tha adugi tang 18 da mioi anina saba inquiry committee ama semdana thigaranke inquiry committee gi report su mari lenaba authority da submit tawkhre laibak thibadi thodo aduga mari lenana Manipur lengakna kari karamba action lokhatpage haibadudi lengakna miyamda hojik phawba khanba leitre paumising gi Achumba wild phangdre amzu amadi izemna Manipur gi governor da Cherol thabaga loinana haktengnana unaduna Achumba wild pu haiba wafam laikre adubu hojik phawba lengakna kariguma maram amatada lokhatpadi udre haire Cherol asina hairibadi Manipur gi paumising na taliba demand sing phangnaba paumising na lakliba August 18 nomaijing numit ki ayupung 13 tabada Kaisampat Laimajam Laikai Community Hall da wakat Khongjng ama chatagani numit asida lamdam asigi paumising amadi laibak miyam gi yaifanaba matam suppada hona biriba CSO singna Khongjng asida sagot pidana saruk yabinabasu haijarakle loinana numit asida laibak miyamna piramba wakalon adu loksanjaraga amzu amasung izemna makha taba firep lawjagani haire Sahi tara nipan gi mathak oiraba miyosingda Assam lengakna Aadhaar card piba lepkadawre Schedule Caste, Schedule Tribe amadi Assam gi samana thaba mafamda tabak suriba sinmising natana
Assamda leiriba sahi 19 gi mathak oiraba mi anauba Aadhaar card sing issue tawba lepnaba State Cabinet na warep laure haina Assam gi Chief Minister Hndokle Biswana phongdokre makna hai Aadhaar card paijiba atopa community gi miyoi singda September tha phawgi manungda Aadhaar card semnabagi damak apply tawbugi matam pigane Akhanaba case singda District Commissioner na Aadhaar card issue tawbugi authority adu laigane adubu masi September tha da Aadhaar gi application thajanbagi piriba matam masi loikraba matungda oigadabane masigi matungda DC na Aadhaar card issue tawge hairabasu special branch gi report amadi Foreigners Tribunal report verified tawba mathau tagane haike Assam Langana lakhulakliba khongthang asi state asida law na yadaba mawngda changsilakpa miyoi sing maru ana Bangladesh ki miyoi singna aranba mawngda India gi citizen ni haina claim tawraga Aadhaar card sanaba honarambagi thawong thingnabani haire Hndokle Biswana ngamkhoi paringda illegal immigrants sing changsilaktanaba akanba thabak thorom sing leptana lakhot kigane haike Rims Hospital da Sekmaidagi nupi ama laikidabagi mayokta Impal Dimapur Lmbi da satharakiba ban adu JC na Hndokle haire BJP na namthak tawbire haramlaga masa matomda nongmaina kapsinjaduna sijakre haire Uttarakhand gi Pauri district gi Jitendra Singh Koba miyoi amana district asigi BJP luchingba Himanshu Samolina lampigane haina thajahalaga lupa lakh 35 lauthokhraba matung lamsu pibidre amasung sen adusu handokpiraktre haina maral siramlaga masa matomda nongmaina kapsinjaduna sijakre haire Miyoi mari heroin powder kg amaga gram 12 ga konana security force na phagatle haire haukiba numit kharani asida security force na lamdam asigi tuan mafam singdagi masing yamlaba nisagi polam sing amadi nisa yonmada senaba miyoi sing phagatkibagi thodok sing laikhraba matung tha asigi 18 dasu Khongjng police station gi manung sanba Wabugai Lamkhai Thongkhai area dagi Manipur police ki kambuna bolero car amada tongduna lakpa miyoi mari heroin powder kg amaga gram 12 ga konana phare haire police ki pawasina hai Pharaba miyoi sing adu Tamenglong district ki Taban village tagi Thinmai Kaisin Dindau Liangmai sahi 52 Din Thuibau Sawang sahi 18 Kawalong village tagi Lu Hingpui Liu sahi 38 amadi Kangpopi district ki Makui village tagi Namthung Liu sahi 92 ni haire makoina tongduna lakiba bolero car mobile phone manga Aadhaar card anisu phagatle haire IMC gi income lakadaba lambi sing kakibadagi regular master role amadi contract employees singe tolop tha 13 rom piba ngamdana leire haire Manipur lengakna Imphal Municipal Corporation IMC ase supnatagi mamingtagi oina thambiba amadi IMC gi oina income lakadaba lambi khudima kakthakibadagi corporation asigi regular employees singi tha 9 tolop piba ngamdre aduga master role amadi contract employees singi oina tha 13 romgi tolop piba ngamdana leire haire Pau asigi matung inadi IMC gi income lakna balambi haibadi asset sing loinamag IMC dagi munbi kibadagi income lakpa ngamdabana employee sing da tolop piba ngamdabane IMC gi oina laijaramba asset sing khara pallabada Guwahati High Court Khumal Lampa ki bus termination singba asisu amane adubu masisu IMC dagi munbi kre hauji ima kaithel ahumna singbadagi income khara lakpa natana atai lakningai leitre haire Masigi mahi oina Imphal shahar manung amadi akoiba mafam sing lu nana thamnaba sit sengmagi thabak pawba pangthokpa ngamdabagi phibamda hojik leire haire ing 1956 ki mamangda Imphal Town Committee masigi matungda Imphal Municipal Board haina korombadagi Imphal Municipal Council olaba matungda ing 2014 gi February 14 da Imphal Municipal Corporation IMC asi olakibane adubu mamingtagi oiba IMC haibadu oire Central Sponsor Scheme sing haibadi Janaram Amarut Smart City hairiba sing asi paikhatpa yanabagi damak Imphal Municipal Corporation onkibagum tawre haire pau asina hai IMC da income lakadaba lambi sing munbi khibaga sap manabadagi corporation asi nomagi areng puthabaga sap manare hauji IMC gi oina income laningai amata leitabaga manare haire IMC gi oina income laningai oramba octroy asi mutkraba matungda tha amagi compensation oina Manipur lengakna lupa lakh 35 IMC da pirami adubu hariba senpam asina IMC gi oina sinaba konadabana lupa crore amada hengat piu haina lengaki mafamda haijarabasu tabidana leire maram aduna IMC gi income lakadaba sing loina munbik khibadagi hauji employee singi tolop piba ngamdana leirakpani haire